ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯁꯦꯡꯕꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯄꯨꯛꯅꯨꯡꯗ ꯁꯤꯈꯤꯕ ꯑꯉꯥꯡ. ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ. ꯑꯃꯗꯤ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ. ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ. ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ. ꯃꯌꯥꯝ ꯑꯩꯁꯦ ꯌꯨꯝ ꯄꯥꯜꯂꯦ. ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯅꯨꯄꯥꯁꯦ ꯑꯩꯒꯤ ꯆꯍꯤ 5-6 ꯅꯨꯡꯁꯤꯅꯔꯒ ꯊꯃꯣꯏ ꯃꯁꯛ ꯈꯪꯅ ꯅꯨꯡꯁꯤꯅꯔꯛꯈꯤꯕ ꯅꯨꯄꯥꯅꯤ. 이반이 야나르가 셀레 루홍에. ꯑꯗꯨꯕꯨ ꯑꯩꯅ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯤꯕ ꯅꯨꯄꯥ ꯃꯌꯨꯝꯁꯦ ꯌꯥꯝꯅ ꯋꯥꯕꯁꯨ ꯑꯣꯏꯗꯦ, ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕꯁꯨ ꯅꯠꯇꯦ. ꯃꯌꯥꯏ ꯑꯣꯏꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ, ꯑꯗꯨꯒ ꯃꯤꯅ ꯃꯁꯛ ꯈꯪꯅꯕ ꯏꯃꯨꯡ ꯑꯃ ꯑꯣꯏ. ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯃꯨꯡꯒꯗꯤ ꯃꯈꯣꯏ ꯏꯃꯨꯡꯒꯁꯦ ꯌꯥꯝꯅ ꯈꯦꯠꯅꯔꯦ. ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯤ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄ ꯃꯤꯁꯛꯅꯤ. ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯑꯩꯒꯤ ꯑꯎꯟꯄꯣꯠꯁꯦ ꯐꯖꯅ ꯎꯠꯂꯛꯇꯦ. ꯃꯁꯤꯒꯤꯗꯃꯛꯇꯗꯤ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯃꯥ, ꯑꯩꯒꯤꯅ ꯏꯅꯦꯝꯄꯣꯛꯁꯦ, ꯃꯥꯁꯦ ꯈꯔ ꯄꯦꯟꯗ꯭ꯔꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯦ. ꯑꯗꯨꯕꯨ ꯅꯣꯡꯃꯇꯗꯤ ꯑꯩꯈꯣꯏꯗ ꯑꯩꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯋꯥ ꯑꯃꯇ ꯑꯗꯨꯃꯛꯇꯤ ꯍꯥꯏꯔꯛꯇ꯭ꯔꯤ. ꯑꯗꯨꯒ ꯑꯃꯅ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯦ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯥꯏꯇꯤꯟ ꯌꯥꯝꯅ ꯊꯥꯖꯕ ꯃꯤꯁꯛ ꯂꯣꯏꯅ ꯑꯣꯏꯔꯝꯃꯦ. ꯍꯥꯟꯅꯗꯤ ꯑꯩ ꯃꯁꯛ ꯈꯪꯂꯝꯗꯦ. ꯀꯣꯟꯅꯊꯪꯗ ꯃꯤꯅ ꯍꯥꯏꯔꯛꯑꯀꯥꯟꯗ, ꯑꯩꯉꯣꯟꯗ ꯄꯥꯎ ꯇꯝꯃꯛꯑꯀꯥꯟꯗ ꯃꯣꯏꯁꯦ ꯂꯥꯏꯇꯤꯟ ꯌꯥꯝ ꯈꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯏꯕ ꯃꯥꯏꯕꯤ ꯁꯝꯅꯩ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯂꯛꯈꯤ. ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯕ ꯆꯍꯤ 2 ꯍꯦꯜꯂꯐꯥꯎ ꯑꯩ ꯏꯃꯤꯠꯇ ꯑꯉꯥꯡ ꯌꯥꯎꯗꯦ. ꯑꯗꯨꯕꯨ ꯃꯁꯦ ꯑꯩꯈꯣꯏꯁꯨ ꯆꯍꯤ ꯅꯧꯔꯤꯕꯅꯤꯅ ꯀꯔꯤꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ. ꯑꯗꯨꯝ ꯃꯇꯥꯡ ꯃꯇꯝ ꯌꯧꯔꯛꯑꯀꯥꯟꯗ ꯑꯩꯒꯤꯅ ꯍꯥꯏꯕꯗꯨ ꯇꯝꯃꯛꯑꯀꯥꯟꯗ ꯌꯥꯎꯖꯔꯛꯀꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯂꯩꯊꯣꯛꯑꯦ. ꯑꯗꯨꯕꯨ ꯆꯍꯤ 3 ꯁꯨꯔꯛꯑꯐꯥꯎ ꯑꯩ ꯏꯃꯤꯠꯇ ꯑꯉꯥꯡꯁꯦ ꯎꯕ ꯐꯪꯗ꯭ꯔꯦ. ꯃꯁꯤꯗꯒꯤ ꯑꯩꯒꯤ ꯅꯨꯄꯥꯒ ꯑꯩꯒ ꯈꯟꯅꯔꯒ ꯗꯣꯛꯇꯔꯗ ꯆꯠꯂꯒ ꯑꯩ ꯂꯥꯌꯦꯡꯕ ꯍꯧꯋꯦ. ꯑꯗꯨꯕꯨ ꯗꯣꯛꯇꯔꯅꯁꯨ ꯃꯣꯏꯅ ꯇꯧ ꯍꯥꯏꯕ ꯇꯦꯁ ꯂꯣꯏ ꯇꯧꯋꯦ, ꯈꯨꯗꯤꯡꯃꯛꯁꯦ ꯅꯣꯔꯃꯦꯜ ꯑꯣꯏ. ꯃꯥꯒꯤꯁꯨ ꯑꯩꯒꯤꯁꯨ ꯑꯁꯣꯏꯕꯁꯦ ꯊꯣꯏꯅ ꯂꯩꯇꯦ. ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯣꯏꯗ꯭ꯔꯤꯕꯒꯤ ꯃꯔꯝꯁꯦ ꯃꯁꯤꯃꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯦ. ꯑꯗꯨꯒ ꯑꯩ ꯏꯁꯥꯃꯛꯁꯨ ꯂꯥꯏꯇꯤꯟ ꯊꯥꯖꯗꯕ ꯃꯤꯁꯛ ꯑꯃ ꯑꯣꯏ. ꯃꯁꯤꯅ ꯂꯣꯏꯅꯃꯛ ꯊꯥꯖꯗꯦ ꯍꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯃꯥꯏꯕ ꯃꯥꯏꯕꯤꯗ ꯂꯨꯞꯇꯨꯅ ꯑꯗꯨꯝ ꯃꯥꯏꯕ ꯃꯥꯏꯕꯤꯒ ꯅꯛꯁꯟꯅꯔꯒ ꯂꯥꯏ ꯈꯣꯏꯔꯝꯕ ꯈꯣꯠꯄꯁꯦ ꯃꯁꯤꯃꯛꯇꯤ ꯌꯥꯝꯅ ꯄꯥꯝꯖꯗꯕ ꯃꯤꯁꯛ ꯑꯃꯅꯦ. ꯑꯩꯈꯣꯏꯒꯤ ꯑꯋꯥꯡꯂꯣꯝꯗꯒꯤ ꯏꯗꯣꯝꯆꯥ ꯑꯃꯈꯛ ꯂꯩ. ꯏꯗꯣꯝꯆꯥꯁꯦ ꯂꯥꯏꯇꯤꯟ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯋꯦ. ꯃꯥꯅꯗꯤ ꯑꯩꯉꯣꯟꯗ ꯏꯇꯠ ꯇꯠꯇꯅ ꯍꯥꯏ, ꯅꯕꯥꯅꯤꯅ ꯌꯨꯝ ꯄꯥꯜꯂꯛꯑꯕ ꯆꯍꯤ 3 ꯁꯨꯔꯁꯤꯐꯥꯎ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯤꯕꯁꯦ ꯗꯣꯛꯇꯔ ꯉꯥꯛꯇ ꯌꯦꯡꯉꯅꯨ, ꯂꯥꯏꯇꯤꯟꯁꯨ ꯈꯔ ꯈꯣꯏꯔꯝꯊꯣꯛꯎ. ꯅꯣꯏꯕꯨ ꯅꯅꯦꯝꯄꯣꯛ ꯏꯃꯨꯡꯗꯨꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯁꯤꯡꯗꯨꯅ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝꯕꯒꯤ ꯋꯥꯒ ꯍꯥꯏꯗꯕ꯭ꯔꯥꯅ ꯍꯪꯉꯛꯑꯦ. ꯃꯗꯨꯗ ꯑꯩꯅ, ꯏꯗꯣꯝꯆꯥ, ꯑꯩꯈꯣꯏ ꯏꯅꯦꯝꯄꯣꯛ ꯍꯣꯏꯗꯤ ꯂꯥꯏꯇꯤꯟꯒ ꯀꯌꯥ ꯊꯥꯖꯗꯦꯗ. ꯑꯩꯅ ꯃꯥꯏꯕ ꯃꯥꯏꯕꯤꯗ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯁꯤꯔꯥ ꯍꯥꯏꯕ ꯃꯇꯝꯗ ꯏꯅꯦꯝꯄꯣꯛꯅ ꯌꯦꯡꯉꯨꯅꯣ, ꯀꯩꯗꯧꯅꯕꯅꯣꯅ ꯑꯩꯉꯣꯟꯗ ꯍꯥꯏ. ꯑꯗꯨꯅ ꯑꯩꯁꯨ ꯂꯥꯏꯇꯤꯟꯒ ꯈꯔ ꯊꯥꯖꯗꯕꯒ ꯃꯥꯏꯕ ꯃꯥꯏꯕꯤꯒ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯛꯁꯤꯟꯅꯕꯗꯣ ꯑꯩꯗꯤ ꯇꯜꯂꯦ, ꯑꯗꯨꯅ ꯌꯦꯡꯗꯕꯅꯦꯅ ꯍꯥꯏ. ꯃꯗꯨꯗ ꯏꯗꯣꯝꯆꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯦ, ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯅꯣꯏꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯌꯦꯡꯕ ꯇꯜꯂꯒꯁꯨ ꯅꯕꯥꯅꯤꯒꯤ ꯀꯨꯊꯤꯗꯣ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯑꯣ. ꯑꯗꯨꯒ ꯀꯔꯤ ꯗꯁꯥ ꯄꯥꯡꯗꯕ ꯂꯩ, ꯀꯔꯤ ꯇꯧꯕ ꯌꯥꯕ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯊꯣꯛꯑꯣ. ꯀꯨꯊꯤꯗꯁꯨ ꯌꯦꯡꯕꯗ ꯑꯗꯨꯝ ꯈꯪꯕꯅꯦ. ꯑꯉꯥꯡ ꯇꯥꯔ ꯂꯩ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯈꯪꯕꯅꯦ. ꯃꯣꯏꯅ ꯇꯧ ꯍꯥꯏꯕ ꯄ꯭ꯔꯇꯤꯀꯥꯗꯣ ꯇꯧꯊꯣꯛꯑꯣ. ꯑꯗꯨꯒ ꯑꯃꯨꯛ ꯅꯪ ꯑꯉꯥꯡꯗꯣ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯣꯅ ꯍꯥꯏ. ꯃꯁꯤꯗꯒꯤ ꯑꯩꯅ ꯏꯅꯦꯝꯄꯣꯛꯇ ꯍꯥꯏꯔꯦ, ꯏꯕꯥꯅꯤꯒꯤ ꯀꯨꯊꯤꯁꯦ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯀꯦꯅ. ꯑꯗꯨꯕꯨ ꯏꯅꯦꯝꯄꯣꯛꯁꯦ ꯀꯌꯥ ꯊꯧꯁꯥꯗꯦ. ꯅꯣꯏꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯑꯣꯅ ꯍꯥꯏ. ꯃꯁꯤꯗꯒꯤ ꯑꯩꯁꯨ ꯇꯟꯗꯅ ꯑꯗꯨꯃꯛ ꯀꯨꯊꯤꯁꯦ ꯌꯦꯡꯗ꯭ꯔꯦ. ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩ ꯗꯣꯛꯇꯔ ꯑꯃꯗ ꯑꯃꯨꯛ ꯍꯣꯡꯉꯒ ꯌꯦꯡꯉꯦ. ꯃꯗꯨꯁꯨ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯆꯞ ꯃꯥꯟꯅꯔꯦ. ꯑꯗꯨꯅ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯈꯥ ꯇꯥꯅ ꯌꯦꯡꯉꯔꯣꯏ. ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯑꯩꯒꯤ ꯆꯍꯤ ꯁꯨꯔꯀꯥꯟꯗ ꯑꯗꯨꯃꯛ ꯌꯥꯎꯖꯔꯅꯤ ꯈꯜꯂꯒ ꯑꯩ ꯑꯉꯥꯡ ꯌꯥꯎꯅꯕ ꯗꯣꯛꯇꯔ ꯌꯦꯡꯕꯗꯣ ꯇꯣꯛꯊꯣꯛꯑꯦ. ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯍꯥꯏꯖꯕꯒꯤ ꯋꯥꯅꯦ, ꯑꯩꯉꯣꯟꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯑꯃꯨꯛ ꯍꯥꯏꯔꯛꯄ ꯉꯥꯡꯉꯛꯄꯁꯤꯡꯁꯦ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯃꯨꯛ ꯏꯁꯥ ꯏꯊꯟꯇ ꯄꯥꯈꯠꯆꯕꯁꯨ ꯐꯥꯎꯋꯦ. ꯃꯔꯝꯗꯤ ꯃꯣꯏꯅ ꯍꯥꯏꯔꯤꯕꯁꯦ, ꯅꯪꯅ ꯅꯆꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯁꯣꯏꯗꯅ ꯉꯥꯎꯁꯤꯟꯅꯔꯛꯀꯅꯤ, ꯑꯇꯣꯞꯄ ꯅꯨꯄꯥ ꯌꯦꯡꯉꯛꯀꯅꯤ, ꯑꯗꯨꯅ ꯅꯪ ꯇꯧꯕ ꯌꯥꯕ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯍꯧꯅ ꯍꯥꯏ. ꯃꯁꯤꯗꯒꯤ ꯑꯩꯁꯦ ꯋꯥꯈꯜꯁꯦ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ. ꯌꯨꯝꯒꯤ ꯏꯃꯥ ꯍꯣꯏꯁꯨ ꯂꯥꯏꯇꯤꯟ ꯊꯥꯖꯗꯕ ꯃꯤꯁꯛ ꯑꯃꯅꯤ. ꯃꯥꯏꯕ ꯃꯥꯏꯕꯤꯁꯦ ꯄꯟꯕ ꯁꯨꯡꯌꯥ ꯌꯥꯗꯦ. ꯑꯁꯨꯝꯅ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠꯁꯦ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯅꯦ. ꯅꯨꯃꯤꯠꯁꯦ ꯑꯩ ꯏꯁꯥꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯏꯁꯥꯗ ꯏꯍꯩ ꯍꯩꯅꯤꯡꯗꯕ, ꯀꯣꯛ ꯉꯥꯎꯕꯁꯤ ꯇꯧꯔꯛꯄꯗꯒꯤ ꯑꯩꯅ ꯏꯗꯣꯝꯆꯥꯗ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯣ ꯇꯝꯃꯦ. ꯏꯗꯣꯝꯆꯥꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯦꯡꯅꯕ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯁꯦ ꯊꯥ ꯂꯦꯞ ꯂꯩꯔꯝꯃꯦ. ꯃꯗꯨ ꯎꯕ ꯃꯇꯝꯗ ꯑꯩ ꯌꯥꯝ ꯍꯔꯥꯎꯈꯤ. ꯅꯨꯃꯤꯠꯇꯣ
ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯅꯧꯕ ꯑꯁꯥ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯖꯈꯤ꯫ ꯄꯨꯛꯅꯤꯡꯗꯁꯨ ꯏꯁꯣꯔꯕꯨ ꯀꯌꯥꯔꯛ ꯊꯥꯒꯠꯆꯈꯤ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯈꯪꯕꯤꯔꯦ ꯎꯕꯤꯔꯦ ꯍꯥꯏꯅ꯫ ꯆꯍꯤ ꯀꯌꯥ ꯑꯉꯥꯡ ꯌꯥꯎꯔꯨꯗ꯭ꯔꯕ ꯃꯇꯨꯡ ꯑꯉꯥꯡ ꯑꯣꯏꯔꯦ ꯍꯥꯏꯕ ꯇꯥꯕ ꯃꯇꯝꯗ ꯂꯩꯔꯤꯕ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯁꯨ ꯂꯣꯏꯅꯕ ꯍꯔꯥꯎꯅꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯀꯀꯥꯒꯤ ꯃꯆꯥ ꯑꯃꯒ ꯑꯩꯒ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯦ꯫ ꯗꯣꯛꯇꯔꯅ ꯌꯦꯡꯉꯦ꯫ ꯃꯗꯨꯗ ꯗꯣꯛꯇꯔꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯦ, ꯅꯪꯒꯤꯁꯦ ꯑꯉꯥꯡ ꯑꯣꯏꯔꯦ, ꯑꯗꯨꯕꯨ ꯈꯔꯗꯤ ꯅꯧꯔꯤ, ꯈꯔ ꯆꯦꯛꯁꯤꯜꯂꯣꯅ ꯍꯥꯏ꯫ ꯃꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯩ ꯌꯥꯝ ꯍꯔꯥꯎꯖꯈꯤ꯫ ꯍꯤꯗꯥꯛ ꯒꯨꯂꯤ ꯏꯔꯛꯄꯗꯣ ꯑꯩ ꯂꯩꯔꯒ ꯂꯥꯛꯑꯦ꯫ ꯑꯗꯨꯒ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯩ ꯏꯁꯥꯅ ꯆꯦꯛꯁꯤꯟꯖꯕꯁꯦ ꯍꯧꯔꯦ꯫ ꯑꯁꯨꯝꯅ ꯊꯥ 2 ꯃꯈꯥꯏ 3 ꯆꯪꯄ ꯃꯇꯝꯁꯤꯗꯅꯤ ꯑꯩꯉꯣꯟꯗ ꯃꯪꯍꯥꯗ ꯇꯧꯔꯛꯏꯕ ꯃꯌꯥꯝꯁꯦ꯫ ꯅꯨꯃꯤꯠꯇꯣ ꯅꯨꯡꯊꯤꯟꯅꯤ꯫ ꯑꯩ ꯏꯁꯥꯁꯦ ꯉꯁꯤꯗꯤ ꯈꯔ ꯆꯣꯛꯊꯩ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯆꯪꯉꯒ ꯉꯥꯏꯍꯥꯛꯇꯪ ꯍꯤꯞꯄꯅꯦ꯫ ꯑꯗꯨꯕꯨ ꯅꯨꯡꯊꯤꯟꯗꯨꯗ ꯃꯪ ꯑꯃꯈꯛ ꯃꯪꯈꯤ꯫ ꯃꯗꯨꯗꯤ ꯃꯐꯝꯗꯣ ꯂꯧꯕꯨꯛ ꯂꯝꯍꯥꯡꯅꯤ, ꯀꯅꯥꯝꯇꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯒ ꯂꯧꯕꯨꯛꯇꯣ ꯏꯁꯤꯡꯅꯁꯨ ꯄꯤꯛ ꯄꯤꯛ ꯊꯜꯂꯦ꯫ ꯑꯩꯁꯦ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯏꯟ ꯑꯃ ꯂꯩꯔꯤꯕꯗꯣ ꯆꯪꯁꯤꯜꯂꯒ ꯂꯧꯁꯤꯜꯂꯒ ꯂꯧꯕꯨꯛꯇꯨꯗ ꯏꯟꯗꯣ ꯊꯥꯏ꯫ ꯃꯗꯨꯗ ꯑꯩꯅ ꯏꯟꯗꯨ ꯁꯨꯝ ꯁꯣꯟꯕ ꯃꯇꯝꯗ ꯉꯥꯁꯦ ꯑꯄꯨꯝꯕ ꯌꯥꯝ ꯂꯛꯑꯦ꯫ ꯑꯩꯅ ꯈꯜꯂꯦ, ꯀꯔꯤꯅꯣ ꯉꯥꯁꯤꯕꯨ ꯑꯍꯤꯡꯕ ꯑꯝꯇ ꯂꯛꯇꯦ, ꯑꯁꯤꯕ ꯉꯥꯛꯇ ꯂꯛꯏꯁꯤꯕꯣ? ꯑꯩꯁꯦ ꯌꯨꯝ ꯀꯥꯍꯧꯔꯒꯦ ꯈꯜꯂꯒ ꯑꯩ ꯏꯟꯁꯦ ꯑꯃꯨꯛ ꯊꯥꯗꯩ꯫ ꯑꯗꯨꯒ ꯑꯀꯣꯏꯕꯗ ꯀꯅꯥ ꯀꯅꯥ ꯂꯩꯒꯦꯅ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯀꯅꯥꯝꯇ ꯂꯩꯇꯦ꯫ ꯂꯧꯕꯨꯛ ꯂꯝꯍꯥꯡꯒꯤ ꯃꯌꯥꯏ ꯑꯗꯨꯗ ꯑꯩ ꯏꯊꯟꯗ ꯂꯦꯞꯄꯒ ꯀꯅꯥꯝꯇꯁꯨ ꯂꯩꯇꯦ꯫ ꯑꯀꯣꯏꯕꯗꯣ ꯁꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯏꯁꯥꯗ ꯑꯀꯤꯕ ꯑꯃꯁꯨ ꯐꯥꯎꯔꯛꯑꯦ꯫ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯏꯟꯁꯦ ꯑꯃꯨꯛ ꯁꯣꯟꯅꯤꯡꯕ ꯐꯥꯎꯔꯛꯄꯗꯒꯤ ꯑꯩꯅ ꯏꯟꯁꯦ ꯁꯣꯟꯕ ꯃꯇꯝꯗ ꯉꯥꯁꯦ ꯐꯅꯌꯥꯝ ꯂꯛꯑꯦ꯫ ꯃꯇꯝꯗꯨꯗꯗꯤ ꯂꯛꯏꯕ ꯉꯥꯁꯦ ꯑꯍꯤꯡꯕ ꯉꯥꯛꯇꯅꯦ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯑꯩ ꯌꯥꯝ ꯍꯔꯥꯎꯖꯈꯤ꯫ ꯑꯗꯨꯒ ꯑꯩꯅ ꯉꯥꯁꯤꯡꯗꯣ ꯂꯧꯅꯕ ꯇꯧꯕ ꯃꯇꯝꯗꯗꯤ ꯉꯁꯥꯏ ꯑꯩꯅ ꯃꯤꯠꯇ ꯉꯥ ꯑꯍꯤꯡꯕ ꯉꯥꯛꯇ ꯎꯈꯤꯕꯗꯣ ꯑꯁꯤꯕ ꯑꯄꯨꯝꯕ ꯉꯥꯛꯇ ꯑꯣꯏꯔꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯦ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯏꯟꯁꯦ ꯈꯪꯇꯥ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯨꯡꯊꯤꯟꯗꯣ ꯃꯤꯀꯞ ꯊꯣꯛꯂꯛꯑꯦ꯫ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯄꯥꯈꯠꯄꯅꯁꯨ ꯂꯣꯏꯔꯦ꯫ ꯅꯨꯡꯊꯤꯟꯒꯤ ꯀꯥꯂꯦꯟꯒ ꯑꯣꯏꯕꯒꯤ ꯅꯨꯡꯁꯥ ꯁꯥꯕꯒꯤ ꯃꯥꯏꯁꯤꯁꯨ ꯍꯨꯃꯥꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯦ꯫ ꯏꯊꯟꯇꯁꯨ ꯈꯜꯂꯦ, ꯍꯧꯖꯤꯛꯀꯤ ꯃꯪꯗꯨꯕꯨ ꯀꯔꯤ ꯃꯪꯅꯣ? ꯑꯩꯉꯣꯟꯗ ꯎꯔꯤꯕ ꯃꯌꯥꯝꯗꯨꯕꯨ? ꯑꯩꯁꯦ ꯍꯥꯟꯅꯗꯒꯤ ꯍꯧꯅꯁꯨ ꯃꯪꯍꯥꯗ ꯇꯧꯕ ꯊꯕꯛꯁꯦ ꯈꯔ ꯆꯨꯝꯒꯜꯂꯦ ꯃꯌꯥꯝ꯫ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯅ ꯑꯩ ꯇꯨꯝꯗ꯭ꯔꯦ, ꯍꯧꯒꯠꯂꯦ꯫ ꯑꯗꯨꯒ ꯇꯧꯒꯗꯕ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯒ ꯑꯩ ꯙꯨꯞ ꯊꯥꯎꯃꯩ ꯊꯥꯏ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯁꯤꯁꯨ ꯑꯩꯅ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥꯒꯤ ꯀꯥꯗ ꯙꯨꯞ ꯊꯥꯕ ꯆꯪꯕ ꯃꯇꯝꯗ ꯑꯩ ꯏꯁꯥꯗ ꯑꯀꯤ ꯇꯨꯖꯨꯡꯕꯁꯦ ꯐꯥꯎꯋꯦ꯫ ꯃꯗꯨꯗ ꯑꯩꯅ ꯈꯜꯂꯦ, ꯀꯩꯒꯤꯅꯣ ꯑꯩꯅ ꯉꯁꯤ ꯈꯪꯍꯧꯗꯅ ꯂꯥꯏꯅꯤꯡꯊꯧ ꯏꯄꯥꯒꯤ ꯀꯥꯗ ꯙꯨꯞ ꯊꯥꯎꯃꯩ ꯊꯥꯕ ꯆꯪꯕ ꯃꯇꯝꯗ ꯏꯁꯥꯗ ꯑꯀꯤꯕ ꯐꯥꯎꯔꯤꯕꯁꯦ? ꯋꯥꯈꯟꯗꯁꯨ ꯑꯁꯨꯝꯅ ꯈꯣꯏꯔꯝꯖꯈꯤ, ꯂꯥꯏꯅꯤꯡꯊꯧ ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥꯗ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯍꯟꯕꯤꯒꯅꯨ, ꯐꯠꯇꯕ ꯈꯨꯗꯤꯡꯃꯛ ꯏꯄꯥꯅ ꯉꯥꯛꯊꯣꯛꯄꯤꯌꯣ ꯍꯥꯏꯗꯨꯅ ꯏꯄꯥꯗ ꯑꯩꯅ ꯅꯤꯖꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯑꯕ ꯃꯇꯨꯡ ꯑꯩꯁꯦ ꯑꯗꯨꯃꯛ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕꯗꯒꯤ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯉꯦ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯪꯁꯦ ꯃꯁꯤꯗꯁꯨ ꯀꯗꯥꯏꯗꯒꯤꯅꯣ ꯑꯀꯤꯕ ꯌꯥꯝ ꯃꯪꯉꯦ꯫ ꯑꯉꯥꯡ ꯑꯃꯈꯛ ꯎꯏ꯫ ꯀꯅꯥꯒꯨꯝꯕ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯤ ꯑꯃꯅ ꯑꯉꯥꯡꯗꯣ ꯑꯩꯒꯤ ꯏꯆꯥꯅꯦꯅ ꯄꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯑꯉꯥꯡꯗꯣ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ, ꯑꯩ ꯑꯣꯏꯕ ꯉꯝꯃꯣꯏꯅ ꯑꯉꯥꯡꯗꯣ ꯑꯃꯨꯛ ꯅꯨꯄꯤꯗꯨꯗ ꯄꯤꯊꯣꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯨꯛ ꯀꯗꯥꯏꯗꯒꯤꯅꯣ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯃꯪ ꯃꯌꯥꯝ ꯑꯃꯁꯨ ꯃꯪꯂꯛꯈꯤ꯫ ꯑꯩꯁꯦ ꯑꯍꯤꯡꯗꯨꯗ ꯃꯤꯀꯞ ꯊꯣꯛꯂꯛꯑꯦ꯫ ꯑꯗꯨꯕꯨ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯁꯨ ꯃꯩꯁꯦ ꯃꯨꯠꯂꯒ ꯂꯩꯔꯝꯃꯦ꯫ ꯃꯗꯨꯗꯒꯤ ꯑꯩ ꯃꯪꯍꯥꯗꯒ ꯑꯀꯤꯕ ꯎꯕꯒ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯨꯗ ꯃꯤꯀꯞ ꯊꯣꯛꯆꯤꯜꯂꯛꯄꯒ ꯍꯨꯏꯅꯒ ꯊꯦꯡꯖꯤꯜꯂꯛꯄꯒꯤ ꯍꯧꯅ ꯈꯣꯡꯉꯛꯄꯒ ꯑꯩ ꯏꯁꯥꯁꯦ ꯄꯪꯀꯤꯗ ꯀꯤꯖꯕ ꯐꯥꯎꯔꯦ꯫ ꯃꯔꯛꯇꯨꯗꯁꯨ ꯍꯨꯏꯅ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯁꯨꯅꯤ ꯇꯥꯔꯤꯕꯁꯦ꯫ ꯃꯁꯤꯗꯒꯤ ꯑꯩ ꯋꯥꯈꯜꯁꯦ ꯖꯥꯠ ꯈꯟꯖꯤꯜꯂꯦ꯫ ꯅꯨꯃꯤꯠꯁꯦ ꯑꯗꯨꯃꯛ ꯑꯩ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯒꯗꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯁꯤꯗ ꯑꯗꯨꯃꯛ ꯇꯨꯝꯊꯔꯦ꯫ ꯅꯨꯃꯤꯠꯁꯤꯒꯤ ꯅꯣꯡꯉꯥꯜꯂꯒꯅꯤ ꯑꯩꯅ ꯗꯣꯛꯇꯔ ꯆꯠꯄ ꯇꯥꯔꯤꯕꯁꯦ꯫ ꯑꯩꯁꯦ ꯗꯣꯛꯇꯔꯅ ꯂꯥꯛꯑꯣ ꯍꯥꯏꯕ ꯅꯨꯃꯤꯠꯁꯦ ꯃꯁꯤꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯆꯠꯂꯦ꯫ ꯑꯗꯨꯒꯗꯤ ꯗꯣꯛꯇꯔꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯒꯤ ꯑꯉꯥꯡꯁꯦ ꯃꯤꯍꯨꯟ ꯌꯥꯎꯗ꯭ꯔꯦ, ꯑꯗꯨꯕꯨ ꯊꯦꯡꯅ ꯃꯤꯍꯨꯟ ꯐꯪꯕꯁꯨ ꯂꯩ, ꯃꯊꯪ ꯊꯥꯗ ꯑꯃꯨꯛ ꯂꯥꯛꯑꯣ ꯑꯗꯨꯒ ꯃꯤꯍꯨꯟꯗꯣ ꯐꯪꯕ꯭ꯔꯥ ꯌꯦꯡꯁꯤꯅ ꯍꯥꯏ꯫ ꯍꯤꯗꯥꯛ ꯒꯨꯂꯤꯁꯨ ꯈꯔ ꯍꯥꯞꯄꯛꯑꯦ꯫ ꯑꯩꯁꯦ ꯅꯨꯃꯤꯠꯇ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯃꯪꯍꯥꯗ ꯑꯀꯤꯕ ꯃꯪ ꯀꯌꯥ ꯃꯪꯕꯒ ꯏꯁꯥꯁꯦ ꯏꯍꯩ ꯍꯩꯅꯤꯡꯗꯕꯒ ꯑꯗꯨꯒ ꯑꯃꯨꯛ ꯗꯣꯛꯇꯔꯅ ꯑꯩꯒꯤ ꯑꯉꯥꯡꯁꯦ ꯃꯤꯍꯨꯟ ꯐꯪꯗ꯭ꯔꯦ ꯍꯥꯏꯔꯛꯄ ꯃꯤꯀꯨꯞꯇ ꯑꯩ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯈꯤ꯫ ꯌꯨꯝ ꯌꯧꯔꯒ ꯋꯥꯔꯤ ꯄꯨꯝꯕꯗꯣ ꯏꯗꯣꯝꯆꯥ ꯍꯣꯏ ꯏꯅꯦꯝꯄꯣꯛꯇ ꯇꯝꯃꯦ꯫ ꯃꯇꯝꯗꯨꯗ ꯂꯩꯀꯥꯏꯒꯤ ꯏꯗꯣꯝꯆꯥ ꯑꯃꯈꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯦ, ꯑꯗꯨꯃꯥꯏꯅ ꯑꯉꯥꯡ ꯂꯧꯊꯣꯛꯄꯗꯣ ꯃꯤꯅ ꯌꯥꯝꯅ ꯍꯥꯏꯅꯕꯅꯦ, ꯑꯗꯨꯅ ꯑꯩꯗꯤ ꯇꯁꯦꯡꯅ ꯀꯤꯖꯩꯅ ꯑꯩꯉꯣꯟꯗ ꯇꯝꯃꯛꯑꯦ꯫ ꯃꯁꯤꯗꯒꯤ ꯑꯩꯁꯦ ꯏꯁꯥꯗ ꯑꯀꯤꯕ ꯐꯥꯎꯔꯦ꯫
Maramdi amuktsu tawdri. Iminta isa uba phangjarani khana haraujakibado. Adumaina mihun phangdra harba mikupta ayam waki. Madugi mathakta amu kariguma mihun phangdraga angangse laukthokpa taragati mina nai hanabado adune henasu ai isada akiba phawki. Ai phongda sangaga numito yamnasu kapsaki. Yumgi yumlai oriba laingtho ibada aina haisaki. Kariguma angangse orodaba orabadi aduma mahanbiro haina aina kyara haisaki. Adubu amusu haisabagi wani kananabu nungaigani. Asuk sangna sahi kya angang yaudre. Adubu angang uba phanglani khalaga haraujaruraga doktorna hareba wado taba matamda ai isada tasena nungaitabagi kanamta khangandabida angang kaidanaba pirapa gulido aina ani ahum sasanki. Numito ai wakhan nungaimandabagi saksu thongdre. Inempongna sakto aduma thongkre. Adugadi numidangi sakto oba matung ai angangse kairakhi. Maduba matamda ai kanasu khangandana makhon thokna kapki. Aigi nungaitaba khudimakto ipurobna khangki manaibu themjingki kaisu khaluno hosi angang oiri. Ibanigi laibakta angangdo ibanigi isa oyo haina tamnamdabagini. Ibanigi sinomadi soitana ibanigi isa ama pirakhini haina aibu themjingbikhi. Adubu haisabagi wani ai tasengna wakhan nungaikhide. Asumna nungaita sahi ama mu hengkhre. Masi phawba aise angang yaudre. Yum palapa sahi mari manga surapau imita angang udre isa yaudre. Masidagi aigi nempoknasu aingonda tatita oina tawbase tarokhi. Habadi moina aingonda wahai oina haidrabasu makhoigi maung matawdo maduna aise yumsida lehaningdre haba ai aduma khange. Ai ithanda nungaitaba matha sabata natana aigi yumgi imasu aigidama khanbada masa laiman oikhi. Imanasu aigidamota khanbada yamna wazakhi. Aina ipamda sapa khudingi ningon sakoba lapa khudingi imana aingonda bor pibiduna nasa yawa phangjaro haiduna imana kaptuna aingonda bor pikhi. Aduga amana mayam ningon sakoba yorokani khambada ayamna wakhi. Isung imana bisingna magi masa puraga laaga aina ithanda tabado maduni hena aina nungaikhide. Madugisu mathakta amu aina nungaitribasigi mathakta aigi nupamayamgi miyosingna aingonda utliba yengliba miengse masine hena aingonda nungaitanaba maram ama oi. Makha tanamo doktor yengba hawe adusu adumak sap manai. Matamnadi kanasu ngaibiyu yaba nate. Aisa yum pamba sahi taru susile. Lekagi khara hangam tawngamba masingamba miyosingnasu aiga thengnaba matamda angang yaudridi kaidawni napamda hanba tabani. Migi masada nangna mahandawre haba wahai kya hairakhi. Masidagi aisa ipamda satlasira haba wakhan phawba sapyungna lepki. Adubu mayam angangse kaikhraba matung sahi ama mu leraba matungdani ai manghada toina masak khangdaba angang mayam aduga akiba angang kyasu aingonda uba horakhibasi. Manghasu loksanpha amta khangde kari no mathong mara amata khangde. Aisha aduma labuk lamha amada aduma khoicha chatle. Aduga tungda angang masu inarakani. Angangdo ahambadadi masak nungsiba hek yengma matamda angang bubuk lawba masak phasabaji ui. Adugadi changchelaga manak nasilaba matamdadi angangse akiba masak hek yengbada hangoiba angang amamo hekta oiramdoine. Maduna aisha kibadagi mangda lawba matamda taibangdabaw aisha lauraga mikap thokpa yawe. Khangde adumaina adum manghada ubudagi aisada aduma akiba amadi loinaraga leire haba tai. Nungthingi matamdasu aigi kada ithanda leba matamse isada heningdaba aki tujungba phawba. Aduga tumba matamdasu nungthingi matamse mikap tholopa matamda aigi kadagi mi ama thokibagumba aduga aigi manakta kanaguma ama lerambagumba sumaina wakhanda mitta maseng marang uba nakongda kanaguma mi amana wa ngangbagi khonjen asigumba kyase ai wakhanara khangde tabase asumna horakhi. Aigi purabase thaba adum satle ai unungthin pai mana halaba matamda aina monda haba matamdasu mana nangi wakhana jaja khanjimagi oramni nungthin tumjiluno nathanda phongda leidu saro mapanda thoga miga khara pulo adu orabadi nangi wakhanda khara kauthokani nangna wakhando pakhana khanjamagine hai. Adubu khangde ai hanaga sumam hanadre ai hanamarose isada
ꯑꯀꯤꯕ ꯑꯃ ꯂꯣꯏꯅꯗꯨꯅ ꯑꯗꯨꯝ ꯂꯩ ꯑꯗꯨꯒ ꯑꯃꯅ ꯑꯩ ꯍꯥꯟꯅꯗꯤ ꯂꯥꯏꯊꯣꯏ ꯏꯄꯥꯒꯤ ꯀꯥꯗ ꯆꯪꯕꯁꯦ ꯀꯩꯁꯨ ꯇꯧꯔꯝꯗꯦ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯔꯛꯇꯤ ꯏꯁꯥꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯕ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯤꯡꯗꯕꯁꯦ ꯇꯧꯔꯛꯑꯦ ꯑꯗꯨꯕꯨ ꯑꯩꯅ ꯃꯧ ꯑꯣꯏꯕꯅꯤꯅ ꯗꯨꯛꯇꯣ ꯊꯥꯗ ꯌꯥꯗꯕꯒꯤ ꯑꯩ ꯌꯨꯡꯁꯤꯜꯂ ꯊꯅꯝꯃꯒ ꯀꯔꯤꯝꯇ ꯈꯣꯏꯔꯝꯗꯕꯤ ꯑꯗꯨꯃꯛ ꯆꯦꯟꯊꯣꯔꯛꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯩꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯕ ꯃꯇꯝꯗꯁꯨ ꯑꯩꯒꯤ ꯃꯅꯤꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯥꯛꯄ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯈꯤꯕꯒꯤ ꯁꯥꯎꯝ ꯈꯪꯗꯦ ꯏꯁꯥꯁꯦ ꯋꯥꯈꯟꯗ ꯄꯥꯈꯟ ꯈꯟꯕꯒꯤꯔ ꯑꯀꯤ ꯇꯨꯖꯨꯡꯕꯁꯦ ꯇꯁꯦꯡꯅ ꯐꯥꯎꯔꯦ ꯍꯟꯗꯛꯇꯤ ꯃꯥꯗꯤ ꯅꯨꯄꯥꯅꯦ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯃꯃꯥꯟꯅꯕꯁꯤꯡꯒ ꯆꯥꯛ ꯆꯥꯅꯕ ꯆꯠꯈꯤ ꯑꯗꯨꯕꯨ ꯑꯩ ꯏꯊꯟꯗ ꯐꯃꯨꯡꯗ ꯇꯨꯝꯃꯒ ꯂꯩꯍꯧꯕ ꯃꯇꯝꯁꯦ ꯑꯩ ꯑꯗꯨꯝ ꯇꯨꯝꯗ꯭ꯔꯦ ꯐꯃꯨꯡꯗ ꯑꯗꯨꯝ ꯍꯤꯞꯄꯒ ꯏꯁꯥꯁꯦ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯔꯒ ꯑꯗꯨꯝ ꯂꯩ ꯐꯩꯖꯨꯞꯁꯦ ꯃꯥꯏꯕ ꯈꯨꯝꯖꯤꯜꯂꯒ ꯈꯥꯡꯉꯒꯁꯨ ꯃꯄꯥꯟꯗ ꯃꯤ ꯑꯃ ꯂꯩꯕꯒꯨꯝ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗ ꯐꯥꯎꯔꯛꯈꯤ ꯐꯩꯖꯨꯞ ꯍꯥꯡꯇꯣꯛꯑꯒꯁꯨ ꯑꯀꯣꯏꯕꯗ ꯀꯨꯏꯌꯦꯡ ꯌꯦꯡꯉꯒ ꯏꯊꯟꯗ ꯑꯀꯤꯕ ꯄꯣꯛꯄꯁꯦ ꯑꯗꯨꯝ ꯇꯧꯔꯦ ꯃꯁꯤꯗꯒꯤ ꯑꯩ ꯏꯁꯥ ꯏꯊꯟꯗ ꯈꯟꯈꯤ ꯑꯩꯁꯤꯕꯨ ꯂꯥꯏ ꯑꯣꯛꯅꯔꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯃꯤꯅꯒ ꯄꯣꯠꯁꯦꯝ ꯇꯧꯕ ꯁꯦꯝꯖꯤꯟꯕꯗꯣ ꯃꯗꯨ ꯑꯣꯏꯔ ꯖꯥꯠꯂꯥ ꯑꯩꯅꯒ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯤꯕꯁꯦ ꯃꯤꯅ ꯁꯦꯝꯖꯤꯟꯕꯔꯥ ꯑꯩ ꯏꯗꯣꯝꯆꯥꯗ ꯍꯌꯦꯡ ꯑꯝꯇ ꯆꯠꯂꯒ ꯇꯥꯟꯅꯔꯨꯒꯦ ꯍꯥꯏꯅ ꯈꯜꯂꯦ ꯑꯩ ꯅꯨꯃꯤꯠꯇꯣ ꯃꯥ ꯍꯜꯂꯛꯄ ꯉꯥꯏꯕꯗ ꯌꯥꯝꯅ ꯋꯥꯈꯤ ꯃꯥ ꯍꯜꯂꯕ ꯃꯇꯨꯡ ꯑꯩ ꯇꯨꯝꯊꯈꯤ ꯅꯣꯡꯉꯥꯟꯕꯒ ꯑꯩ ꯏꯗꯣꯝꯆꯥ ꯍꯣꯏꯗ ꯆꯠꯂꯦ ꯏꯗꯣꯝꯆꯥꯗ ꯑꯩꯒꯤ ꯃꯪꯍꯥꯗ ꯎꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯇꯣ ꯏꯗꯣꯝꯆꯥꯗꯨꯗ ꯇꯝꯃꯦ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯏꯗꯣꯝꯆꯥꯗꯣ ꯑꯋꯥꯡꯂꯣꯝꯒꯤ ꯂꯥꯏꯇꯤꯟ ꯊꯥꯖꯩ ꯍꯥꯏꯕꯗꯣ ꯃꯗꯨꯅꯤ ꯏꯗꯣꯝꯆꯥꯗꯨꯅ ꯑꯩꯒꯤ ꯋꯥꯔꯤꯗꯣ ꯇꯥꯔꯕ ꯃꯇꯨꯡ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯑꯍꯥꯟꯕ ꯑꯉꯥꯡ ꯀꯥꯏꯈꯤꯕꯗꯣ ꯑꯉꯥꯡ ꯁꯤꯈꯤꯕꯗꯨꯒꯤ ꯅꯪ ꯂꯥꯏ ꯈꯣꯏꯔꯝꯈꯤꯕ꯭ꯔꯥꯅ ꯍꯪꯉꯛꯑꯦ ꯃꯗꯨꯗ ꯑꯩꯅ ꯑꯩ ꯀꯔꯤꯝꯇ ꯂꯥꯏ ꯈꯣꯏꯔꯝꯈꯤꯗꯦ ꯏꯗꯣꯝꯆꯥ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯏꯗꯣꯝꯆꯥꯅ ꯍꯥꯏꯔꯛꯈꯤ ꯑꯦ ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯌꯥꯒꯅꯤ ꯅꯣꯏꯒꯤ ꯅꯅꯦ ꯄꯣꯛꯅꯁꯨ ꯀꯩꯝꯇ ꯍꯥꯏꯗꯕ꯭ꯔꯥ ꯃꯣꯏꯁꯨ ꯍꯥꯟꯅꯗꯤ ꯂꯥꯏ ꯇꯤꯟꯒ ꯌꯥꯝ ꯈꯣꯏꯔꯝꯕꯅꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯌꯥꯝꯅ ꯁꯝꯅꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯤꯕ ꯀꯩꯗꯧꯗ꯭ꯔꯤꯕꯁꯦ ꯃꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯂꯥꯏꯅ ꯌꯦꯠꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯃꯣꯏꯅꯁꯨ ꯃꯥꯏꯕ ꯃꯥꯏꯕꯤꯗ ꯄꯨꯔꯒ ꯑꯝꯇ ꯌꯦꯡꯊꯣꯛꯄꯤꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯏꯗꯣꯝꯆꯥꯒꯤꯁꯨ ꯃꯃꯥꯡꯗ ꯑꯉꯥꯡ ꯑꯃ ꯀꯥꯏꯈꯤ ꯄꯨꯛꯅꯨꯡꯗ ꯁꯤꯈꯤꯕꯅꯦ ꯑꯩꯁꯨ ꯑꯍꯥꯟꯕꯗ ꯂꯥꯏ ꯈꯣꯏꯔꯝꯗꯦ ꯑꯗꯨꯕꯨ ꯇꯧꯔꯨꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯌꯦꯠ ꯑꯄꯟ ꯂꯥꯛꯄꯗꯒꯤ ꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯂꯩꯃꯥꯡ ꯌꯦꯠꯂꯦ ꯑꯉꯥꯡ ꯂꯩꯈꯤꯗꯕ ꯄꯨꯛꯅꯨꯡꯗ ꯁꯤꯈꯤꯕꯗꯣ ꯃꯗꯨꯅ ꯌꯦꯠꯂꯦ ꯍꯥꯏꯕꯗꯒꯤ ꯑꯩ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝ ꯊꯣꯛꯈꯤ ꯃꯗꯨꯗꯒꯤ ꯑꯩ ꯗꯥꯎ ꯌꯥꯕꯁꯦ ꯍꯧꯔꯛꯈꯤꯕꯅꯦ ꯅꯪꯁꯨ ꯂꯥꯏ ꯈꯣꯏꯔꯝ ꯊꯣꯛꯇ꯭ꯔꯕꯗꯤ ꯑꯉꯥꯡꯗꯨꯅ ꯌꯦꯠꯂꯕꯗꯤ ꯃꯈꯥ ꯇꯥꯅ ꯑꯉꯥꯡ ꯑꯣꯏꯕꯁꯨ ꯉꯝꯃꯣꯏ ꯅꯪ ꯅꯅꯦꯝꯄꯣꯛꯀ ꯇꯥꯟꯅꯔꯒ ꯃꯥꯏꯕꯔ ꯃꯥꯏꯕꯤꯔ ꯑꯝꯇ ꯌꯦꯡꯊꯣꯛꯎꯁꯣ ꯅꯪꯅ ꯐꯖꯅ ꯍꯥꯏꯌꯨ ꯑꯩꯁꯨ ꯍꯣꯔꯦꯟ ꯂꯥꯛꯑꯒ ꯅꯃꯥꯗ ꯍꯥꯏꯒꯦꯅ ꯍꯥꯏ ꯏꯗꯣꯝꯆꯥꯅ ꯍꯥꯏꯔꯛꯄ ꯋꯥꯗꯣ ꯇꯥꯕ ꯃꯇꯝꯗ ꯑꯩꯅ ꯈꯟꯈꯤ ꯀꯩꯒꯤꯅꯣ ꯏꯅꯦꯝꯄꯣꯛꯅ ꯅꯣꯡꯃꯇ ꯃꯥꯏꯕ ꯃꯥꯏꯕꯤꯒꯤ ꯃꯔꯝꯗ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯁꯥꯗꯦ ꯑꯩꯅ ꯃꯣꯏꯁꯦ ꯈꯪꯕ ꯎꯕ ꯃꯇꯝꯗꯗꯤ ꯅꯣꯡꯃꯇ ꯃꯥꯏꯕ ꯃꯥꯏꯕꯤꯒꯤ ꯋꯥꯁꯨ ꯄꯟꯗꯦ ꯃꯥꯏꯕ ꯃꯥꯏꯕꯤ ꯊꯥꯖꯕ ꯃꯤꯁꯨ ꯃꯥꯟꯗꯦ ꯑꯩ ꯍꯣꯔꯦꯟ ꯏꯅꯦꯝꯄꯣꯛꯇ ꯍꯥꯏꯔꯒꯦ ꯑꯗꯨꯒ ꯏꯅꯦꯝꯄꯣꯛꯅ ꯀꯩ ꯍꯥꯏꯔꯛꯀꯦ ꯍꯥꯏꯕꯗꯣ ꯌꯦꯡꯂꯒꯦ ꯈꯜꯂꯒ ꯑꯩ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯑꯩ ꯍꯥꯏꯒꯦ ꯈꯜꯂꯒ ꯏꯅꯦꯝꯄꯣꯛꯇ ꯍꯥꯏꯕꯁꯦ ꯉꯝꯗ꯭ꯔꯦ ꯃꯇꯝꯁꯤꯗ ꯇꯥꯟ ꯆꯥꯅ ꯏꯗꯣꯝꯆꯥꯁꯨ ꯂꯥꯛꯑꯦ ꯑꯗꯨꯒ ꯏꯗꯣꯝꯆꯥꯅ ꯏꯅꯦꯝꯄꯣꯛꯇ ꯍꯥꯏ ꯅꯃꯧ ꯅꯨꯄꯤꯁꯦ ꯃꯥꯏꯕꯔ ꯃꯥꯏꯕꯤꯔ ꯇꯧꯔꯒ ꯑꯝꯇ ꯈꯣꯏꯔꯝ ꯊꯣꯛꯎ ꯁꯨꯃꯥꯏꯅ ꯄꯨꯛꯅꯨꯡꯗ ꯑꯉꯥꯡ ꯂꯩꯈꯤꯗꯕ ꯁꯤꯈꯤꯕꯁꯦ ꯃꯁꯤꯅ ꯑꯗꯨꯝ ꯌꯦꯠꯂꯒ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯉꯥꯡ ꯑꯣꯏꯕ ꯉꯝꯗꯦ ꯑꯗꯨꯃꯛ ꯀꯥꯏ ꯍꯥꯏꯅꯕꯅꯤ ꯗꯣꯛꯇꯔꯁꯨ ꯌꯦꯡꯒꯗꯕꯅꯤ ꯃꯥꯏꯕ ꯃꯥꯏꯕꯤꯁꯨ ꯇꯥꯟꯅꯒꯗꯕꯅꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯛꯁꯤꯜꯂꯨ ꯍꯥꯏꯕ ꯅꯠꯇꯦ ꯆꯍꯤ ꯑꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯩꯒꯤ ꯗꯁꯥ ꯂꯥꯡꯕꯟꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨꯗꯤ ꯇꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏ ꯑꯗꯨꯝꯅ ꯏꯗꯣꯝꯆꯥꯅ ꯍꯥꯏꯕꯗꯨꯗ ꯏꯅꯦꯝꯄꯣꯛꯅ ꯍꯥꯏꯔꯛꯈꯤ ꯀꯔꯥꯏꯗꯒꯤ ꯃꯣꯏꯅꯗꯤ ꯅꯣꯡꯃꯇ ꯑꯩꯉꯣꯟꯗ ꯍꯥꯏꯗꯦ ꯃꯣꯏꯅ ꯍꯥꯏꯗꯅ ꯑꯩꯅ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣꯅ ꯈꯨꯝꯃꯛꯑꯦ ꯃꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯩ ꯉꯛꯈꯤ ꯃꯗꯨꯗꯤ ꯏꯅꯦꯝꯕꯣꯛꯁꯦ ꯑꯩꯅꯗꯤ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯃꯥꯃꯛꯅꯤ ꯈꯟꯖꯔꯤꯕꯅꯤ ꯃꯣꯏꯅ ꯃꯆꯥ ꯑꯩꯈꯣꯏꯒꯤ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯃꯣꯏꯅ ꯇꯧꯕꯤꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯉꯥꯏꯔꯒ ꯂꯩꯔꯝꯕꯁꯦ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯩ ꯏꯅꯦꯝꯄꯣꯛꯄꯨ ꯈꯔ ꯋꯥꯔꯧꯈꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯏꯅꯦꯝꯄꯣꯛꯅ ꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯨꯈꯤ ꯃꯥꯏꯕꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤꯁꯨ ꯌꯥꯝ ꯂꯥꯞꯅꯕ ꯑꯣꯏꯗ꯭ꯔꯦ ꯑꯩꯗꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯌꯦꯡꯕꯁꯦ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕꯅꯦ ꯑꯗꯨꯅ ꯏꯁꯥꯗ ꯑꯀꯤꯕꯁꯨ ꯐꯥꯎꯋꯦ ꯃꯥꯏꯕꯗꯨꯅ ꯗꯨꯛ ꯀꯦꯟꯗꯜ ꯗꯈꯤꯅꯥ ꯌꯥꯎꯔꯕ ꯃꯇꯨꯡ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯍꯧꯈꯤ ꯃꯃꯤ ꯎꯏꯁꯜꯂꯒ ꯑꯁꯨꯝꯅ ꯂꯦꯐꯥꯎ ꯍꯥꯏꯔꯛꯈꯤ ꯀꯔꯥꯏꯗꯒꯤ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯁꯦ ꯃꯉꯣꯟꯗ ꯂꯩꯃꯥꯡ ꯌꯦꯠꯂꯦ ꯂꯩꯃꯥꯡ ꯁꯦꯈꯥꯏꯗ꯭ꯔꯕꯗꯤ ꯃꯥ ꯃꯈꯥ ꯇꯥꯅ ꯑꯉꯥꯡ ꯎꯕ ꯐꯪꯉꯣꯏ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯡꯈ ꯂꯨꯈꯥꯗꯁꯨ ꯐꯠꯇꯕ ꯁꯣꯏꯔꯦꯟ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯐꯃꯥꯡꯗ ꯗꯨꯛ ꯀꯦꯟꯗꯜ ꯄꯣꯠꯆꯩ ꯈꯔ ꯂꯥꯡꯒ ꯐꯠꯇꯕꯁꯦ ꯑꯝꯇꯪ ꯇꯥꯟꯊꯣꯛꯁꯤ ꯑꯗꯨꯒ ꯅꯣꯏꯒꯤ ꯌꯨꯝꯂꯥꯏ ꯑꯣꯏꯔꯤꯕ ꯂꯥꯏꯊꯣꯏ ꯏꯄꯥꯗꯁꯨ ꯑꯝꯇꯪ ꯈꯣꯏꯔꯝꯁꯤ ꯏꯕꯦꯝꯃ
nang lain thokada sangba matamda akiba phawbra nang kada leba matamda nasada akiba pharongani karigumba matamda nang nathanda leba matam aduga numidangda thokpa matamda su nang natungda kanaguma mana inarapagum nasada pharongani haina yamna sumna maiba sina pharokhi aduga aigi kaikhriba angangda nupi masana haraki mana haribado chumme aigi manghada aigi isana haiduna toina uribase isana pini maibasigi oina yumda satlaga lai khorambase tawde magi yumgi laisangdo maduda khoramgadabani posang sesangdo hage chunaba poro amata wapadi yade na habadagi posesingdo siamde ihalae aduga moina haba numita madumakta posesingdo langa laigi thabasingdo tawboloi thoe adubo hatamuse lighting khoramkhibadagi ai manghada akiba karigumba yamna hainadaba posakya urambada phakre adubo haptasigi matungda amo ai manghada ubase amu toina uba hawrae aine nimpokta hanage domaina amu uba hawrae haba matamda inempokna nangna wakhanda pakhang khanjebagine hai matudagi ai tandana doma makhatan haidre numise ma'am manipuri film ama yenge ma'am nasu hena khangnaraba larai lathopto adu yengma matamda film duda tawriba thodokto maduga aigi manghada uriba aduga isada phawriba thodosiga khara manabase uba matamda ai pungangakhe aina khanke o lighting se laitaba nate laibazatne film do yengobadagi aigi wakhanda maiba heba matanaraga engonda yetlibase karino haba khangdoke haina ai wakhan chaplungna lepkhe doctor dasu yengma matamda doctor na sumna haikhe nangisa kai hagedabano khangdre oiba yabadasu hek oide lighting su khara khoram to harakhe hosigi doctor se maso lighting di khara thajaba zatne aina hena ngaklibasisu kaiguma test ama toba matamdasu asoiba maleramaga madu soibadagi angangse oidabane haba nate yengba yaba yenge angangse oidre aduba mo oire madusu yun phangdabida aduma kaikhre masidagi ai ipamgi inamoida phone tawe aduga maiba ahiba lebra maibi ahiba lebra haina inamoida hange inamoina handakta pharopa ahiba idaw malai maduda satlaga namta yengona habadagi ai idawdugi manata chatle hek yoba matamda idawduna engonda asum harakhe nangna mafam sida laibase nasadara nige haina lakpane adubu nangse khara waga dawri nasada lighting ge epa lay haina idawsina su phawre aduga tawgadaba thabak thoram lighting gi khoramgadaba sanggadaba posangse manasu numi ama tharaga posangsi sa iraga pire ipurobaga aiga ine boksu aduma yawre posesingja lahanga laije amu khorame mana haye ahamba khorambase masiti chatre noyumda laaga khoramdaba yaroi aduga lemang khorambagi posei kharasu harake haraga ngasagi mije mase jagai mase mangan akaba khara saitingka aduga kari no posang khara masu iraga hare aisa idawdunasu isada lemang yetle habase taba matamdasu hena akiba phawre idawsa mathana khoramba yaroina maibi amaga laaga khorame numida waramni khorame base numisida idawsina asumna harame nangondagi lemangsa khaikraba matung tha ani mulaibaga nang angang soidana yawrane harakhi madu taba matamda ayam harauzakhi haigumladana idawduna habada chumbagum khanke aisa numi hendore yam harauzakhi aigi purabaga aigasa doctor satnaba hainaringe maraksa masigi numida amagi mangdane aingonda nupa ama khalae aduga nangna angang oirena harauribado angang oiroi angang do soidana karakane haramkhi mangduda mana duma harambado maduda aina kapaga haisakhi adubodumak ai numito mikap tholakhi nongalaba matung ai mangda harambado aduga sakmanana thokhi ai adumak angang do oidre khangde engonda tawriba thoiba mamse karino haba maiba matanaraga maibi matanaraga lai khoram thokraba matung hapta khara tha khara di pharongani adubu masigi matungda amu sakmanaba manghada akibu uba labuk lamhangda kucha satpa masak khangdaba angang kya ma uba uriba angang do agi chane haiduna mu tawni aduga mu migi masane haina mu tawni isada haujisu akiba ma aduma loina duna lay punamase aina khanba mikupta ai
ꯏꯁꯥꯗ ꯂꯥꯏꯇꯤꯡ ꯌꯦꯞꯄꯒꯤꯔꯥ ꯅꯠꯇ꯭ꯔꯒ ꯄꯨꯛꯅꯨꯡꯗ ꯑꯍꯥꯟꯕ ꯀꯥꯏꯈꯤꯕ ꯁꯤꯈꯤꯕ ꯑꯉꯥꯡꯗꯣ ꯃꯗꯨꯅ ꯑꯩꯉꯣꯟꯗ ꯌꯦꯠꯄ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯩ ꯏꯁꯥꯅ ꯏꯁꯥ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯇꯥꯍꯟꯖꯕ ꯂꯣꯏꯖꯔꯦ꯫ ꯑꯔꯣꯏꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫